ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟ ꯂꯝꯄꯥꯎꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯇ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ न्यूज बोयकॉटकी खोंजंगना स्टॉलसिंग खुंटाक लांसिरबसु गवर्नरना संगाई फेस्टिवल हौदोखरी कोकोमी लूप सिंह आईडीपी सिंह अमसुंग मियामना मणिपुर संगाई फेस्टिवल पांगथोकपा मतंग चादे हाइदुना पांगथोकपीगनो हाइनरकपगा लोइनना बोयकॉटकी खोंजंग चंगसिनरकलबसु गवर्नर एके वलाना फेस्टिवल असगी मेन वेन्यू ओरिबा हप्ता कांगजेबुंगदा हांगबा स्टॉल 923 लोंगी मनुंगदा लनाई मियोइसिंगना लाकुना चामा फाना हांखिद्रबसु वेन्यू असिदा हंदकी फेस्टिवल असगी रिवन कक्तुना हौदोखिबगा लोइनना मी इताक ताकिबा वैगचंद्र ओपन एयर थिएटर बोट पांगथोकपा कल्चरल प्रोग्राम सिंह येंक्री हंदकी संगाई फेस्टिवल असगी दमकता लैंगाकी माइकैदगी हप्ता कांगजेबुंगदा पुन्ना स्टॉल 923 लोम थौरांग तौखिबनी मसिगी मनुंगदा कमर्शियल स्टॉल 464 फूड स्टॉल 150 लोइशंग 38 की स्टॉल 38 आईडीपी सिंगदा अलॉट तौगनी हाइबा स्टॉल 18 डिफरेंटली एबल पर्सन सिंगी मरी यावरिबनी अदुबु गवर्नरना फेस्टिवल असी हौदोखिबा ngasi नुंगथिलगी पुंग मंगा तारामदाई फावबदा अपुनबा स्टॉल सिंग असिगी मनुंगदा लोशंग सिंगी स्टॉल सिंग अयामबना हांखरबसु लनाई मियोइसिंगदा अलॉट तौनबा थौरांग तौखिबा स्टॉल सिंगदी चामा फाना हांखिदे कमर्शियल अमसुंग फूड स्टॉल पुलगा स्टॉल मौद्रागा निपान रोमतमक हांगबा थेंगनरखी अदुगा आईडीपी सिंगीदमकता स्टॉल 18 एयरमार्क तौरबसु अमता हांगबा थेंगनरखिदे गवर्नरना फेस्टिवल असी हौदोकपगी थौरम पांगथोकलमलबा मतुंगदा वोट चथखिबा थौरंगी मनुंग चनबा कल्चरल प्रोग्राम सिंगसु ऑफिशियल अमसुंग सिक्योरिटी पर्सनल सिंगनतना लनाई मियोइसिंगना सरुक यादबदगी इताक ताकि अदुमोइनमक हौदोकपगी थौरमदा गवर्नरना हाइबदा संगाई फेस्टिवलना मणिपुरगी इना खुलबा कल्चर एंटरप्रेन्योरियल एनर्जी अमदी टूरिज्म पोटेंशियल बु हेना वांग थागतपा अमदी उथोकपा ngamlagani फेस्टिवल असिना मणिपुर की सेमिटलोन फगतहनबदा आर्टिस्ट सिंह नहा सिंह अमदी एंटरप्रेन्योर सिंह गिसु अचौबा फिदा पीरगनी चिंग अमदी तमदा लेजरिबा कल्चर सिंह उथोकपा अमदी चिंग तम नुंसिनना पुनसिनबदा अचौबा थौदांग अमा लौरगनी हाइखि फेस्टिवल असी फेस्टिवल ऑफ वननेस हाइबगी वखलदा येलहौ जगोय म्यूजिक क्राफ्ट की पोथोक अमदी ट्रेडिशनल स्पोर्ट्स कयाना सरुक यागदबा फेस्टिवल नि मणिपुर असी मॉडर्न पोलो सगोल कांगजेगी पोक्नफमनी हाइरदुना अखोइना पोनीबुसु योखननबा होनफम थोई हाइखि फेस्टिवल असी कल्चर खक्तगी नत्ते हाइरदुना मियाम पुना नुंगसी चानना अपुनबगी सक्तम सागतननबा फेस्टिवल नि मणिपुर की तोंगा तोंगानबा मफम 135 बु टूरिस्ट डेस्टिनेशन ओइना मपुंग खुदिमकना येंगबा यानबा संगतननबा खंगतले हाइखि हौजिक यामना मरु ओइना आईडीपी सिंगीदमकता लेंगाकना अंगंबा थाक्तो होटनगनी हाइरदुना मखोइबु तांकक नाइना मयुमदा हंजिलहनबा ngamnaba hotnaba leptri मखोइगी याइफनबा थबक तौबा हाइबसी लेंगाकी थौदांगनी आईडीपी सिंगी सेल तेंगबांग की फ्री प्री फैब्रिकेटेड हाउसिंग अमदी शेल ओइना तेंगबांग फंगहननबा होटनबा लेप्त्री मियामसु अमतो ओइबगी वखलोंदा पांगथोकदौरिबा फेस्टिवल असिदा सरुक याबियु हाइखि हौदोकपगी थौरमदा एमएलए टीएच विश्वजीत टीएच बसंत कुमार चीफ सेक्रेटरी सिक्योरिटी एडवाइजर डीजीपी एडवोकेट जनरल अमसुंग लेंगा की सीनियर ऑफिशियल सिंह सरुक याखी खोंजंगलोय अमसुंग सिक्योरिटी की मरक्ता टियर गैस अमसुंग नुंगी नोंग चुख्री ngasi sangai festival haudopa numita sajiwa amasung sombungi relief camp sing da leirikliba idp singna फेस्टिवल असी पांगथोकपा यारोय हाइदुना ngarangdagi changsilakiba khongjang makha tarakpada ngasi ayuk pung 12 रोम तारकपदगी हप्ता कांगजेबुंग यौशनद्रबसु न्यू चेकोन फावबा लाकलगा मफमदुदा वकत खोंजंग जंक्शनगे हाइना खुराई सजोर लेकाइगी लाई खुरेबी मपादगी खोंगशानबा हौरकपदा मसिंग यामलबा सिक्योरिटी पर्सनल सिंगना थतखि आईडीपी सिंगी माइकैदगी चेकोन फावबा चतुना खोंजंग जंक्शनबदा अयाबा पिबियु हाइखि अदुबु सिक्योरिटी न मखा ताना चतनबा खंगहनखि फिबम असिदा नाकलानी की मरक्ता यानबा पुरक्तबदगी न्यू चेकोन फावबा चंगसिननबा होनरकपदा पुलिस का चावना मुक्नखि सिक्योरिटी की माइकैदगी टियर गैस सेल सिंग कापखि अदुगा आईटीबी सिंगी माइकैरोमदगिना नुंगना थारकपा यावखि नाकलानी की मुक्नबा अदु लमलोंग फावबा यौशिलक्तुना मफम अदुदा लंबी थिंगजनदुना वाकत खोंजंग जंक्शनखि नाकलानी मुक्नरकपदा इम्फाल ईस्ट की एसपी यावना कांस्टेबल अमा सोखि
अदुगा डिस्ट्रिक्ट असिगी SGPO अमसु मतम खरा खोंजंगलोई नुपी सिंगना फाजिनजुना थमखी चला अदु खरा इकाय खुमनो बिने मसांगाय ओला देखो जे नंदना त देखो जे मसा खंग्रेबा अदु सांगाय फेस्टिवल जे चला आर सांगाय ओला ले रोंगे सांगाय ओनो जे कइरो सांगाय ओनो जे सांगाय ओला के दी मायावना सरकार न जुरिगा तो बिने मसा खंबिया को जे नि दक सांगाय ने हेले लु बनी ना सांगाय ओन बसले खंग्रेबा मसा खंग्रेबा अदु सांगाय ओला के देखो मसा खंबि दो मालेबा पकति के बोले खंगे अदु मुसीद्रे का तो नहीं का जे तक आई Ang sakali ba kayo ko ba? Paano ka kami ko? Ano ka na? Wala ka lang. Kung kinataw ka matunda sa bahay na tingnan na lang ba? Tangali kayo ba ko so? Kung kinataw ka na ngat siya na natali. Ako ay mitay na ihaw mo tayo maganda na lang. Iba siya na kayo ba na sige na? Namlik ba? Sige ko siya na lang. Sige ka ba na lang? Lilik yung mga sa inang support. मयुमदा हंजिनजरगे थोरकपा IDP सिंह सिक्योरिटी न लाक्सिनबदा मरी शोकना लाइकनखरे ngasi festival asi haudokibaga torbung bangla amadi chorchampurdagi lanjelakiba IDP सिंह ना fogakchau ikhaida thoraklaga ingtapa hanjul ale hairibanina �ꯈꯣꯏ हंजिनजरगे हाइना torbung bangla amasung chorchampuromda changsinanaba honarakpada security gi force lakshinkhre adubu khongjangloy manga chorchampurdagi naba ningthaujam 𝗔𝗡𝗖𝗛𝗢𝐥 torbung bangla dagi WJNI amasung khudekpi dagi tha tara mathoi khakta ngariba naresh ko ba angang amasu soktuna laikanakri thaudoga singasi nungchel pungani rom tarakpadagi kwakta gi sericulture lotion gi complex cha hangba prefabricated house cha leiba yauna moirang amadi atai mafam singda leiba IDP singna haunaruba tawdana makhoi masagi mayumda changshilagani haina IDP chani chahum romna punsinduna honarakibani makhoi bu security force na fogakchau ikhauda Thatpadagi mafam aduda wakat khongjang oina changshinki adubu makha tana numit tasilakpadagi IDP singna torbung bangla amasung chorchanpuromda namkhaiduna changsinanaba hotnarubada security gi maikadagi tear gas amadi rubber bullet sing sizinarpadagi asok apan yaukhibani asok pasingi manungda chorchanpurdagi maichai united committee ga co-convener naba nithaujam su yaukhi Additional SP Oiramba Santikumar na yokchaba machanupa na nongmaina kapada sire machanupa dusu kapsinduna sijakre tang na thokpa thodok amada Manipur Police Department ta Additional SP Oiramba dagi thabaktagi potharaba 𝐶𝐢𝐯𝐞 Santikumar bu mahakna yokchaba manau nupagi machanupa na nongmaina kapada kanbangamdana laikhidre aduga mangonda nongmaina kapliba machanupa adusu masa mathanda kapsinduna sijakre thodok asi ngasi numit yungba matungda pung Taragani toy makairom tarakpada singjamai PS ki irap lapnadana leiriba singjamai mayingbam lekai dagi NRL oil pump manaka leiba leikidraba AK Santikumar gi yumda thokibani mahak nahan makai Guwahati da leiraba matungda ngasi numit yungba aduwaida halakpani hairi mahak nga thunglaba matungdi kan kanadana mahak ni yokchaba machanupa asina nongmai macha manak mangonda kapsilakpadagi mahaki oi thangba thabakta maru ahum panduna sokpani Kudakta mahak Ras Medicity Hospital da pukhatuna laikanaki adubu kanbangamdana laikidabani hairi mangonda nongmaina kapliba mahak na yokchaba machanupa AK Kishan apokpa AK Shunilsu mangonda nongmai maru ahum kaplamlaba matungda mahaki kada khonglei thuna changshin kharga masa mathanda nongmaina adumakna kapsinjuna sijakhibani hairi angang asi laikidraba Santikumar na chahi 10 rongi mamangdagi macha sakna yokchaduna mahi masing tamhalakpani hairi Adumoinamak karigidamakta mahakna mapasakna yokcharakpa mapabu nongmaina kaptuna hatlibano haibagi chapchaba maram khangbangamdri thodok asigi matangda police na thodok thokpamda lakuna investigation chathabaga loinana case ama register tawduna lokhatkre thodok thokpamdagi nongmai maru ki empty case kharasu recover tawkhre aduga laikhidraba animaki hakchang postmortem examination gi tawnanabagi damakta rims ki miral sangda thamkhre Thodok thopam da leiramba laikai asigi mioi amana phongdorakpada laikhidraba AK Santikumar laikai gi chawkhat thorangi thabak singda thawai yauna hotnajarakpa amasung haujiksu mahak singjamai mayingbam laikai gi social development organization gi president oriba mioi ni harki mahak laikhidabagi pau tabada department asigi police officer kayasu hangba laknaki
Doctor Fubada Chenaba Singi Matakta inquiry Chataduna action Lokatpiu Duty Toba Doctor Fawa Furak Labasnadi Micham Miam di Matokaram Lagani Hariduna Doctor Priyanka Yambembo Fubada Chenaba Amadi Mari Lainaba Officer Gi Matakta inquiry Chataduna Makogi Matakta Athuba Matamda action Lokatpiu Karigumba Langanga Tabi Drabadi Uripok Ward number 6 Kakta Natana Uripok Laiba CSO Club Sing Punsinduna 𝐶𝐢𝐯𝐞 Lagani Haina Ward number 6 United Club Uripok na Paumi Sing the Fongdokri Ngasi Uripok Huidrom Lakai Community Hall the Pangthokpa Paugi Mifamda Ward number 6 da Laiba Club Taraga Mathoigi Apunba Body United Club Asigi General Secretary 𝐶𝐢𝐯𝐿 Thanil Nahai Konung Mamanga Laiba 𝐶𝐢𝐯 Dental Clinic ta Dr. Priyanka Yambembo Maram Chadana Purakpa Yaningdi May Ohom Lisingani ga Ohom dagi Horak Liba Irang Asida Maram Oiraduna Pen the Bakayadagi Sangai Festival Bu Yaning the Bafongduk Narakpada Club Asinasu Sagatli Adubu Ngarang Tokibat Dr. Fubagi Todok Asi Uripok Ward number 6 Maktadani Masagi Duty Toba Dr. Tiagas Kapadagi Masasu Azma Laibana Kangbang Amdabadagi Chentorapani Adubu Police na Wahang Pahong Taudana 𝐶𝐢𝐯𝐿 Mia Wina Uduna Mangaksham Paiduna Namsinbani Thawong asi masamanga doctor ni hairaba fawda nampuda pu chairambadagi hospital da pukhatpada asokpa yawramle mahak makokta sokpada natana ye thangba khutsu leithekpadagi saru kaire ngarang makhut asi cement haijinjuna thamba nangdrabasu ngasi de haijinjuna laikatnari maram asina athuba matamda chanariba singi maikaidagi action lokhatrabadi uripok maikaidagi 𝐶𝐢𝐯𝐿 changshilagani haiki Koi Sangai Festival asi pangthokta yada bugum torpasida Hariba Mayamna protest Sangai Festival ji mapumena haiba asi ipalgi hatta kangjibunda pangtokpada Mayam civil society organization amadi ata IDP sing tholtuna asigi function asibu boycott tawada bani pangtokpa yaroi haiduna changjelpa 𝐶𝐢𝐯 aduga mawaina na manipur police amadi asagi agitators sing aduga mungarakpadagi police manipur police na tear gas adu kapada hariba 𝐶𝐢𝐯 dental clinic asida tear gas ki maiku do changal matagi hariba angang Yambem Priyanka hariba angang masa asi masa muksu asma gi kitang case laiba ngang ni or maana maiku duna laiba ngamdana masagi clinic dagi tholakpada 𝐶𝐿 manipuri police na mai ngaksamda adusu nupi police yaudana police nupa khamtana changjalaga mangaksamda namjanba asumaina tawa asi ekoi uripokta le poksebi ningon asigdamakta ekoina maki damakta leptuna asidi mangonda chathagiba maduda chenariba police officer sing amadi maduda yauriba police sing adu Athuba matamda inquiry ama tawbire haraga yamna thuna action lahotpiu aina media gi tongda governor bu yongna na hajer National News abu pathokchari Live TV da BJP amade Congress ki spokesperson Singh Funakri Telangana gi news channel ama oriba UOTV da pangthokiba di debate haina mingthomba program ama da saruk yakiba BJP amadi Congress ki spokesperson Singh na Live TV da khupak na thanaduna amadi kinna thinaduna akan mamong da khatna chainarakpadagi chawna wathok oikhre hairi Political debate asigi matang da thokiba thodok adu tha asigi taraga nipan da thokibani adubu masigi video clip sing social media da chaithorakpadagi wathok asi hena chokthorkibani hairi Video clip aduda BJP gi amadi Congress ki spokesperson Singh aduna wafam amagi matang da akanba wahi kaya season aduna amana amabu hunaduna ngangna ba uki masigi matungda Congress ki spokesperson aduna khudombi thinduna wangang lubadagi BJP ki spokesperson aduna sounding baga loinana table da khutumna shuduna paukhum pirakhi masigi matungda Live TV aduna debate adugi anchor da cut tawduna mahakna mana khumjinduna table da khutumna subagi ahoba makol adu Khangngai mathangi mikupta Live TV aduna amuhana spokesperson ani adu ulakpada makhoi ani khupak na thanaduna amadi kinna thinaduna phunaduna leiramba ukhibani miyoi ani aduna phunarakpa aduda studio da lairiba miyoi shingna khamana bohotnaba ukhi debate adu Telangana gi Jubilee Hills constituency gi by election gi result ki matangda pangthokhibani hairi
Prime Minister Modi G20 Summit Saruk Yarunabagidamak India Thadokre. Prime Minister Narendra Modi Numit Humnigi Khongchata South Africa the Pangthokpa G20 Summit Saruk Yarunabagidamak Ngasi India Thadokre Hairi. Agency gi pauna Fungdoropada Thasigi Kungo Humdoi Fawa PM Modi na Summit Asida Saruk Yaduna South Africa the Laigani. PM Modi na Africa the Chatliba Khongchat Asi Kumjali Singh Aniga Taraga Taruki Matungda Handaki Asina Marirak Shubani Mahakna South Africa gi Lairingai G20 Summit Khakta Natana IBSA Summit Su Saruk Yagadori Hairi. PM Modi na India Thadoklam Daida South Africa da Pangthokadoriba G20 Summit ta Mahakna Malem ama imung ama amasung 𝐿Ikhoi tunglam chat ama haiba wakhalon amadi masigi miting da leiba kayada thamduna India gi oiba wakhalon sing mayek seng na khanghanana ba khotnarangani haina phongdolamki. G20 haibasi malem gi GDP gi chada marfuga manga represent tauba amasung international trade ki chada humdraga manga represent tauba achoba economy oiriba leibak sing na punsinduna pangthokpa summit ni South Africa da pangthokliba G20 summit asida solidarity Equality, Sustainability, Hariba, Timasida, Ahenba, Yang Tamduna, Laibak Sing Asina, Amato in a Kusanaduna, Tungyoba Chokot, Kongtangi Matanga, Kananabani Heidi. International News Amupatok Chari. Nigeria da Christian lining chatpa singi mathakta ot naibagi thabak sing leptana chatharagli nongmai paiba singna Catholic school amagi mahiro yankhai gani thoi faduna pukre church amada lai khurumba mioi kunthra gani pansu nongmai paiba singna faduna pukre Nigeria gi nongmai paiba singna ngasi anganbada Catholic school amagi mahiro yankhai gani thoi faduna pukre hairi Nigeria gi Maiduguri da laiba St Mary School gi mahiro sing adu nongmai paiba singna faduna pukibani haina Niger State ki police amasung local government na fongdorakri. US President Donald Trump na West Africa gi leibak ama oiriba Nigeria da Christian lining chatpa singi mathakta pamdaba thodok sing pak sanna thoklakpabu hakchinna lawbaga loinana military gi action chatharagani haina kihan khanganbagi thabak chatharingai cheirak asida ngasi inau nauna mahero yankhai gani thoi nongmai paiba singna faduna pukhibani. Haukibaning Thokaba Numitasu, Nigeria gi Kebbi State Laiba boarding school amadagi mahiro nupi macha kungamanga sakhang daba nongmai paiba singna fakibada natana Kwara State Laiba church amasu amanga tatho alamki hairi. US President Donald Trump na Nigeria da Christian lining chatpa singbu ot naiba faba punba hatok pibana chingba kaya paktakna na chatharapabu yaning daba utuna laibak adu da military gi action lokhatlagani haina kihan khangan khibadagi Nigeria gi ngak senbagi thabak singda chauna ohong balaki baga loinana security sing hanadagi hena kangkhat handuna lakibani police amasung security gi agency sing na ngasi Catholic school da thokiba thodok adubu yamna laibak thibani haina phongdok khibaga loinana sakhang daba singna faduna pukraba angang sing adubu kanana bagi damakta manak nakpada laiba umang singda thibo humbagi thabak chathaki School amasung boarding school singda makhata na pamdaba thodok sing tholoktana ba Niger State lengakna boarding school sing thingjinana bagi warep su lokhi amaromda ngarang Nigeria gi Kwara State laiba church amada lining laishon chatharingai nongmai paiba singna mioi kuntrangni pan faduna pukhi nongmai paiba singna mioi amada ransom oina million naira chama piraga thadoknaba su khangalaki hairi Aroibada Tejas jet pokhaibadagi IAF pilot ama sikre United Arab Emirates ki Dubai Air Show pangthoklingaida Tejas jet crash torokpadagi Indian Air Force ki pilot ama laikhidre hairi Dubai media office na social media da thadorokpa warol amada jet pokhaibaduna India gi pilot ama laikhidabadu yamna laibak thibani haina phongdokpaga loinana Dubai Air Show aduda India dagi Tejas fighter aircraft adu saruk yakhibani hairi May kanba amasung emergency team na thodok thopam adu da pilot adu bukan nabagidamagta khonglei thuna Jensen ki pilot adu jet pokhairakpadagi tamthina sokna laikhidabani hairi Indian Air Force ki maikadagi pilot adu laikhidabada awaba phongdokpaga loinana accident adu matau karamna thokibano haibadu aseng bakhanganaba inquiry amasu chatharagani hairi
North East Window Sandokchariba Nungthilgi Pau Pathokchaba Matang asida loishinjare mityeng tabiriba pumnamapu amuka suhanak khurumjari.